welcome back to my channel. Ma'am, I hope you like Pukun Tablet Population Valoreba. Asiki tablets, I like the first time never going to say Aduga Handik Higina, a homework souvenir. A hand when I like Pukum and the Chomba do the Kapam Drebaco, Aduga, Sakena, who couldn't get Habatol in Kundo, Aduga, Assisina Tart never. Adoko, I'm teeing about Coco and Cherries, how the Pum up and Tado Reba, Lucian Valoreba, was I'm gang the videos in Makata, Sivacomiam, other you're going to Lageva. Lambi siam sang ya ba ko changi Hazaya yamna decoration dia
เ
Namana di yada yadraga.
ꯉꯥꯏꯔꯤꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯇꯝꯗ ꯊꯦꯡꯖꯜꯂꯛꯑꯦꯕ ꯊꯥꯕꯜ ꯂꯣꯏꯕ ꯉꯥꯏꯕ ꯉꯝꯃꯔꯣꯏꯕꯀꯣ ꯍꯥꯏꯗꯤ ꯀꯣ ꯌꯥꯝ ꯊꯦꯡꯖꯜꯂꯦ ꯄꯨꯡ ꯑꯃ ꯇꯥꯁꯜꯂꯛꯑꯦꯕꯀꯣ गिरिबांगी आदित्य यहाँ के स्टाफ की रंगाई भी रहे हैं यार में भी अनाउंस करने का ꯄꯨꯡ ꯑꯃ ꯇꯥꯔ ꯐꯥꯎꯗ ꯃꯤ ꯀꯌꯥꯝ ꯇꯤꯟꯒꯤ ꯌꯦꯡꯉꯨꯅꯦ ꯑꯩ ꯊꯣꯡꯉ ꯊꯣꯛꯂꯛꯑꯦꯕꯀꯣ ꯊꯦꯡꯉꯕꯅꯤꯅꯅꯦ ꯍꯧꯖꯤꯛ ꯍꯜꯂꯅꯤ ꯌꯨꯝꯗ ꯅꯨꯡꯗꯥꯡ ꯀꯩꯅꯣ ꯇꯧꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯅꯣꯡꯉꯥꯜꯂꯅꯤ ꯃꯤ ꯇꯤꯜꯍꯧꯔꯤ ꯑꯗꯨꯝ ꯃꯤ ꯆꯥꯝꯍꯧꯔꯤꯑꯕꯀꯣ ꯃꯌꯨꯝ ꯍꯟꯗ꯭ꯔꯤ ꯍꯟꯅꯗ꯭ꯔꯤ ꯂꯥꯏꯔꯦꯟ ꯃꯊꯦꯛ ꯈꯛ ꯇꯧꯅꯍꯧꯗ꯭ꯔꯤꯑꯕ ꯂꯥꯏꯔꯦꯟ ꯃꯊꯦꯛꯀꯗꯤ ꯑꯩ ꯌꯥꯎꯕ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯗꯣ ꯀꯥꯞꯄ ꯉꯝꯗ꯭ꯔꯦꯕꯀꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯀꯥꯞ ꯊꯦꯡꯉꯅꯦꯕ ꯑꯗꯨꯒꯤ ꯑꯩꯗꯣ ꯂꯥꯏꯔꯦꯟ ꯃꯊꯦꯛ ꯐꯥꯎ ꯀꯥꯞꯅꯤꯡꯕꯅꯦꯕꯀꯣ ꯚꯤꯗꯤꯑꯣꯁꯦ ꯑꯗꯣ ꯀꯥꯞꯄ ꯉꯝꯗ꯭ꯔꯦ ꯑꯩ ꯍꯧꯖꯤꯛꯇ ꯌꯨꯝ ꯌꯧꯔꯦꯕꯀꯣ ꯌꯨꯝ ꯌꯧꯕꯗ ꯄꯨꯡ 1:30 ꯇꯥꯔꯦꯕ ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯚꯤꯗꯤꯑꯣꯁꯤ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯔꯝꯒꯅꯨ ꯑꯗꯣ ꯃꯌꯥꯝꯁꯨ ꯅꯥꯗ ꯌꯦꯛꯇꯅ ꯃꯄꯨꯅ ꯆꯥꯟꯕꯤꯗꯨꯅ ꯂꯩꯕ ꯑꯣꯏꯌꯣꯕꯀꯣ ꯉꯁꯤꯒꯤꯗꯤ ꯕꯥꯏ ꯕꯥꯏ